ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ꯫ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯔꯨꯑꯣꯏꯕ ꯃꯆꯠꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯔꯤꯋꯥꯂꯥ ꯍꯦꯜꯊ ꯏꯅꯤꯁꯤꯌꯦꯇꯤꯚ, ꯗ ꯀꯂꯦꯛꯇꯤꯚ ꯇ꯭ꯔꯁꯠ ꯑꯃꯗꯤ ꯃꯇꯥꯏ ꯁꯣꯁꯥꯏꯇꯤ ꯑꯍꯨꯝꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯕ ꯋꯥꯈꯣꯡ ꯃꯣꯏꯔꯥꯡ A Space for Mental Health Talks ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗ ꯀꯂꯦꯛꯇꯤꯚ ꯇ꯭ꯔꯁꯠꯇ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯥꯟꯊꯣꯏ ꯇꯣꯡꯕ꯭ꯔꯝꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ꯫ ꯋꯥꯈꯣꯡꯁꯦ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯁꯦꯐ ꯁ꯭ꯄꯦꯁ ꯑꯃꯈꯛꯅꯤ꯫ ꯋꯥꯈꯣꯡꯒꯤ ꯃꯦꯟ ꯃꯣꯇꯤꯚꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯁꯦꯐ ꯑꯣꯏꯕ, ꯁꯄꯣꯔꯇꯤꯚ ꯑꯣꯏꯕ, ꯖꯖꯃꯦꯟ ꯌꯥꯎꯗꯕ ꯁ꯭ꯄꯦꯁ ꯑꯃꯗ ꯋꯥꯔꯤ ꯁꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯗ, ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝꯅ ꯎꯕ ꯐꯪꯗꯕꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯁꯦꯝꯃꯒ ꯁꯦꯐ ꯑꯣꯏꯕ ꯁ꯭ꯄꯦꯁ ꯑꯃ ꯑꯩꯈꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯑꯌꯥꯝꯕꯅ ꯃꯁꯥ ꯃꯁꯥꯅ ꯇꯣꯉꯥꯟꯅ ꯅꯥꯏꯇꯣꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯑꯣꯏꯅ ꯇꯧꯋꯦ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯐꯝ ꯁ꯭ꯄꯦꯁ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯈꯟꯕꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯔꯟ ꯇꯧꯏ꯫ ꯁꯟꯗꯦ ꯑꯅꯤꯁꯨꯕꯒ ꯃꯔꯤꯁꯨꯕ ꯁꯟꯗꯦꯒ ꯃꯣꯏꯔꯥꯡꯗ ꯉꯁꯤ ꯇꯧꯖꯔꯤꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯇꯧꯕ ꯍꯧꯔꯛꯄꯅꯤ ꯃꯣꯏꯔꯥꯡꯗꯅ꯫ ꯏꯝꯐꯥꯜꯗ ꯈꯤꯇꯪ ꯁꯨꯝ ꯇꯧꯕꯁꯦ ꯄꯥꯝꯂꯛꯇꯕꯅꯤ꯫ ꯃꯣꯏꯔꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯖꯦꯟꯗꯔ ꯂꯣꯏꯅꯃꯛ ꯏꯟꯀ꯭ꯂꯨꯗ ꯇꯧꯏ꯫ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯋꯥꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯍꯧꯖꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯖꯦꯟꯗꯔꯁꯨ ꯏꯟꯀ꯭ꯂꯨꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯖꯔꯛꯄꯅꯤ꯫ ꯑꯗꯣ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯍꯨꯝꯗꯒꯤ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔꯁ ꯑꯅꯤ ꯂꯥꯛꯆꯩ꯫ ꯑꯗꯨꯒ ꯃꯣꯗꯔꯦꯇꯔ ꯑꯅꯤ ꯌꯥꯎꯔꯒ ꯃꯤꯑꯣꯏ 9ꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯔꯟ ꯇꯧꯔꯛꯄꯁꯤꯗ ꯊꯦꯡꯅꯔꯛꯄ ꯆꯦꯂꯦꯟꯖꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯩ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯄꯥꯡꯊꯣꯛꯏꯁꯦ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯔꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯈꯣꯏ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗ ꯕꯣꯗꯤꯁ ꯍꯥꯏꯇꯥꯔꯦ, ꯃꯈꯣꯏꯗꯒꯤ ꯂꯥꯛꯄ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ, ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤꯁꯨ ꯀꯦꯌꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯃꯤ ꯑꯇꯣꯞꯄꯗ ꯍꯦꯜꯞ ꯇꯧꯕꯤꯔꯤꯁꯦ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯀꯣ꯫ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯀꯦꯌꯔ ꯇꯧꯅꯕ ꯁ꯭ꯄꯦꯁ ꯑꯁꯤ ꯊꯦꯔꯥꯄꯤꯃꯛꯇꯤ ꯅꯠꯇꯦ, ꯕꯠ ꯏꯠ ꯀꯦꯟ ꯕꯤ ꯊꯦꯔꯥꯄ꯭ꯌꯨꯇꯤꯛ꯫ ꯑꯩꯈꯣꯏ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯗꯣꯛꯄ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯗꯨꯝ ꯐꯒꯠꯈꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯊꯥꯖꯕꯗꯨꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤ ꯁꯥꯗꯣꯛꯍꯧꯕꯅ ꯐꯩ, ꯑꯗꯒꯤ ꯍꯧꯕꯅ ꯐꯩ, ꯃꯌꯥꯝꯗꯒꯤ ꯁꯄꯣꯔꯠ ꯂꯧꯍꯧꯕꯅ ꯐꯩ, ꯁꯤ ꯀꯩ ꯆꯦꯂꯦꯟꯖ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯗꯣꯛꯑꯒ ꯔꯤꯂꯤꯐ ꯈꯔꯗꯁꯨ ꯑꯗꯒꯤ ꯀꯦꯊꯥꯔꯁꯤꯁ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯪꯅꯦꯅ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯁ꯭ꯄꯦꯁꯁꯦ ꯍꯣꯜ ꯇꯧꯖꯕꯅꯤ꯫ ꯉꯁꯤ ꯃꯣꯏꯔꯥꯡꯗ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯁꯤꯗꯗꯤ ꯖꯦꯟꯗꯔ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯇꯤꯟꯕꯤꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯈꯛꯇꯃꯛꯇ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯒ ꯍꯧꯒꯠꯄꯤꯔꯛꯏꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯕꯅꯤ? ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯑꯣꯄꯟꯂꯤ ꯑꯗꯨꯝ ꯁꯥꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯃꯣꯁꯅꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯁꯨ ꯅꯨꯄꯥꯁꯤꯡꯗꯗꯤ ꯈꯔ ꯋꯥꯠꯄ, ꯑꯩꯈꯣꯏꯅ ꯀꯜꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯤ ꯁꯨꯝꯕ ꯋꯥꯔꯤ ꯁꯥꯗꯣꯛꯄꯁꯦ ꯖꯖꯃꯦꯟ ꯌꯥꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯊꯛꯇ꯫ ꯑꯗꯨꯅ ꯖꯖꯃꯦꯟ ꯌꯥꯎꯗꯅ ꯁꯥꯗꯣꯛꯄꯁꯦ ꯀꯦꯁ ꯑꯃ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯥꯔꯛꯀꯅꯤ, ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯀꯦꯁꯇ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯈꯔ ꯁꯦꯝꯃꯒ ꯃꯈꯩ ꯇꯧꯕ ꯌꯥꯏ꯫ ꯅꯣꯟ ꯖꯖꯃꯦꯟꯇꯦꯜ ꯑꯣꯏꯕ, ꯁꯄꯣꯔꯇꯤꯚ ꯑꯣꯏꯕꯤꯕ, ꯑꯗꯨꯒ ꯂꯤꯁꯟ ꯇꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯖꯟꯒꯨꯝꯕꯗ ꯖꯝꯞ ꯇꯧꯕꯤꯗꯕ, ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦ꯫